Assalamualaikum warahmatullahi wabarakatuh. Nabi Muhammad sallallahu alaihi wasallam mahaki pesingui prophethood aikoina New Testament amsung Old Testament Bible saute aikoina narapai makasa tharakpada ngasi amuk yengsi New Testament Bible gi Book of Revelation dagi asumna palli adudi swarga hangdokhiba aina ure aduga yengu angauba sagol ama lerammi sagol adu thawriba mahak adugi maming thajab yaba amasung achumba kaurami aduga mahakna dharma chenbaga loinana wayeli amasung lan tawi mahaki mitti mairigumni aduga mahaki makokta ningthawgi luhub yamna lerammi aduga mahak natana mi kana amatana khangdaba aiba ming ama lerammi idi lupchillaba fi mahakna chetlammi aduga mahaki maming isorgi wahai kawi sargagi lan misingna ananba leningi asengba amasung arangba fi setuna angauba sagol sing tongduna mahaki matung ilammi mahaki machindagi jati singbu yanaba athauba thangsang ama thoklai aduga mahakna makhoibu yochaina senagani mahakna ingam ngamba Isurgi mai hauna saubagi anggur sungpam netli mahaki fida amasung mapaiganda aiba ming amalai ningthau singi ningthau amasung mapu singi mapu haina hoje aina pathok chakribasi New Testament Bible gi Book of Revelation chapter 19 verse number 11 to 16 dani haribo wareng asi John da phongdok pikiba wagi pandup Trampan subada yauri phongdok piba wagi ahanba pandup ki wahodok ta sumna hairi soidana thuna thoklakadaba waram Jesus Christ ki manai singda utpinaba isorgina mangonda pibi khraba phongdok pibani aduga mangonda dud thabiraktuna manai jonda masi khanghanbire masijo Book of Revelation ki chapter number 1 ki verse number 1 dagini aduna John haibasi Jesus Christ ki sebok traine thoyumrakta amani Jesus Christ na malemdagi thukhraba matungda soidana thuna thoklagadaba waramsing John da uhanbiduna manai singda tasengna khanganbi bana phudok pikibani sai asi wareng asigi ahobo maktada sagol mora ama palli togi masung sagol mora amasung maduna tombagi waram asi phongdok piba wagi pandup adu makoina jik kaina de yengsi madudi kaina habda aduga aina ure amasung yengu sagol mora ama aduga madugi mathakta tongliba mahak aduna lirung pairami mangonda ningthaugi lup pibiraga mahakna joy asum tawduna amasung joy asum tawnaba thokre habisi Book of Revelation gi chapter 6 ki verse number 2 dagini aduna hajik hari basi pandu basi maktada sagol mora tongba lirung paiba amasung joy tawbagi wa hairi aduga pandu hajiki hari ba pandu Book of Revelation gi pandu trampan subasidana kono je pat ahan bata pa ki adugi verse adu sing aduna sagol mora tongba amasung maki maming masa utli masak khangdaba kudam pandam khana takli Christian gi preacher or and missionary sing hai masida palem sagol mora tongba lirung paiba ni pa si kana sunte Jesus Christ ni haina tawim sung gospel mari pa ba gospel mari asi param pa dadi Jesus Christ sagol mora tonglammi lirung pairami amachung lebak joy torami haiba aikhoina sutheng thengna de Christian chin inau singsu tasenamak thengnaran moi Jesus Christ lola tonglammi haibadi gospel singda tasenamak takle Matthew chapter number 21 verse number 5, Mark chapter number 11 verse number 7, Luke chapter number 19 verse number 35, amasung John chapter number 12 verse number 14. Asida man lola tong lambagi palli sagon tong modi pande Bible punumakta. Saireng asida takli ba sagol mora tong ba amasung mahaki maming matha amasung atay khudam pandam punumak taseng na kana ba su takti masi sumutagi Prophet Muhammad natuna aduga masih pesinggu ese Prophet Muhammad ta thungkre
ꯑꯩ ꯁꯝꯂꯞꯅ ꯈꯨꯗꯝ ꯎꯠꯇꯨꯅ ꯅꯈꯣꯏꯗ ꯇꯥꯛꯀꯦ ꯃꯨꯟꯅ ꯇꯥꯎ꯫ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯁꯒꯣꯜ ꯇꯣꯡꯕꯗ ꯑꯐꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡꯅꯕ ꯃꯣꯔꯥ ꯁꯒꯣꯜ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡ ꯁꯖꯔ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯔꯗꯔꯅ ꯁꯒꯣꯜ ꯂꯝꯖꯦꯟꯕꯨ ꯇꯥꯟꯅꯍꯜꯂꯝꯃꯤ꯫ ꯑꯁꯥꯡꯕ ꯂꯝꯖꯦꯜ ꯃꯥꯏꯜ 5, 10 ꯅꯠꯇ꯭ꯔꯒ 6, ꯑꯇꯦꯟꯕ ꯂꯝꯖꯦꯜ ꯃꯥꯏꯜ 1 ꯐꯥꯎꯕꯗ꯫ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯤꯔꯨꯡ ꯈꯨꯠꯇ ꯄꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ? ꯈꯨꯠꯇ ꯁꯣꯟꯕꯅ ꯃꯇꯝ ꯐꯥꯎꯕꯗ ꯈꯨꯠꯇꯒꯤ ꯂꯤꯔꯨꯡ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯂꯤꯔꯨꯡ ꯇꯦꯟ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯨꯀꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯃꯨ, ꯅꯕꯨꯊꯧ ꯏꯁꯃꯥꯏꯜꯒꯤ ꯇꯦꯟ ꯀꯥꯞꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯈꯨꯠꯁꯤ ꯏꯁꯃꯥꯏꯜ ꯆꯦꯇꯥꯟ ꯅꯧꯗꯥꯅꯤ, ꯑꯔꯕꯁꯤ ꯏꯁꯃꯥꯏꯜ ꯆꯦꯇꯥꯟ ꯅꯧꯗꯥꯅꯤ꯫ ꯑꯗꯨꯅ ꯑꯔꯕꯀꯤ ꯆꯠꯅꯕꯤꯗ ꯇꯦꯟ ꯀꯥꯞꯄ, ꯁꯒꯣꯜ ꯊꯧꯕꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯂꯣꯟꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯍꯤ ꯑꯜ ꯕꯨꯈꯥꯔꯤ ꯍꯗꯤꯁꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯑꯃꯨꯛꯀꯁꯨ ꯕꯥꯏꯕꯜꯅ ꯁꯧꯒꯠꯂꯤ꯫ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ ꯅꯝꯕꯔ 21 ꯚꯔꯁ ꯅꯝꯕꯔ 20ꯗ ꯀꯔꯤꯅ? ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯅꯤꯄꯥ ꯃꯆꯥ ꯏꯁꯃꯥꯏꯜꯒ ꯂꯣꯏꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯎꯈꯠꯂꯝꯃꯤ, ꯑꯗꯨꯒ ꯅꯔꯛꯇ ꯂꯩꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯦꯟ ꯀꯥꯞꯄ ꯍꯩꯔꯝꯃꯤ꯫ ꯃꯨꯍꯝꯃꯗꯇ ꯑꯜꯂꯥꯍꯅ ꯑꯆꯧꯕ ꯖꯣꯏ ꯇꯧꯕ ꯑꯣꯏꯍꯟꯕꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯕꯤꯛꯇ ꯐꯇꯥꯍ ꯃꯨꯕꯤꯟ ꯍꯥꯏꯅ ꯀꯨꯔꯥꯟꯗꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ꯫ ꯏꯟꯅ ꯐꯇꯥꯍ ꯂꯀ ꯐꯇꯥꯍ ꯃꯨꯕꯤꯟ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯐꯇꯥ ꯑꯌꯥꯠ ꯅꯝꯕꯔ 1 ꯊꯥꯡꯒꯩꯃꯛ ꯁꯦꯡꯅ ꯑꯩꯅ ꯄꯤꯈꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯖꯣꯏ, ꯃꯥꯏ ꯄꯥꯛꯄ ꯃꯪꯒꯣꯜ ꯍꯥꯏꯅ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯍꯔ ꯅꯕꯨꯋꯠ ꯍꯥꯏꯗꯤ ꯁꯤꯜ ꯑꯣꯐ ꯗ ꯄ꯭ꯔꯣꯐꯦꯠ, ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯄ꯭ꯔꯣꯐꯦꯠꯅꯤ꯫ ꯁꯤꯜ ꯑꯣꯐ ꯗ ꯄ꯭ꯔꯣꯐꯦꯠ ꯍꯥꯏꯇꯥꯔꯦ, ꯈꯥꯇꯃ ꯅꯕꯤꯌꯤꯟ, ꯂꯥꯛꯈ꯭ꯔꯤꯕ ꯑꯗꯝꯗꯒꯤꯅ ꯉꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗꯥꯔꯛꯄꯗ ꯑꯗꯝꯗꯒꯤ ꯍꯧꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ, ꯈꯨꯟꯅꯥꯏ ꯈꯨꯗꯤꯡꯃꯛꯇ ꯊꯥꯔꯛꯈꯤꯕ ꯑꯜꯂꯥꯍꯒꯤ ꯄꯧꯕꯨꯕ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯔꯤꯁꯇ ꯑꯔꯣꯏꯕꯅꯤ ꯃꯍꯥꯛꯇꯤ꯫ ꯑꯇꯣꯞꯄ ꯅꯕꯤ ꯃꯈꯩꯗꯨꯗꯤ ꯃꯥꯒꯤ ꯂꯝ ꯈꯨꯟꯅꯥꯏꯁꯤꯡ ꯑꯗꯨꯗ ꯊꯥꯕꯅꯤ꯫ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯇꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯨ, ꯅꯪꯒꯤ ꯃꯇꯦꯡ ꯏꯐꯪꯇ ꯐꯪꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯍꯗꯤꯁ ꯇꯤꯔꯃꯤꯖꯤꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯖꯣꯏꯗꯤ ꯑꯁꯤꯅꯤ: ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯄꯨ ꯋꯥꯔꯜꯗ ꯇꯧꯍꯤꯗꯀꯤ ꯍꯥꯏꯗꯤ ꯌꯨꯅꯤꯇꯤ ꯑꯣꯐ ꯒꯣꯗ, ꯑꯩꯈꯣꯏ ꯃꯄꯨ ꯑꯃꯇꯪ ꯊꯥꯖꯕ, ꯑꯩꯈꯣꯏ ꯁꯨꯞꯅꯇꯒꯤ ꯃꯄꯨ ꯑꯃꯇꯪ ꯊꯥꯖꯕ, ꯑꯗꯨꯒꯤ ꯃꯉꯥꯜ ꯁꯟꯗꯣꯛꯅꯕ ꯊꯥꯔꯛꯈꯤꯕ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯄꯥꯎꯖꯦꯟꯕ ꯑꯃꯁꯨꯡ ꯄꯥꯎꯃꯦꯟꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯎꯊꯣꯛꯄꯤꯔꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯍꯤꯖ꯭ꯔꯤ 10ꯁꯨꯕ ꯀꯨꯝꯖꯥꯗ ꯏꯕꯨꯡꯉꯣꯒꯤ ꯃꯤꯁꯟ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯙꯔꯃꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯀꯨꯔꯥꯟ ꯆꯦꯞꯇꯔ ꯅꯝꯕꯔ 5 ꯚꯔꯁ ꯅꯝꯕꯔ 3ꯗ ꯂꯥꯛꯈ꯭ꯔꯦ, ꯁꯨꯔꯥ ꯃꯥꯏꯗꯥꯒꯤ꯫ ꯑꯆꯨꯝꯕꯇ ꯉꯥꯡ ꯁꯛꯄ, ꯂꯤꯆꯠ ꯁꯥꯖꯠ ꯐꯖꯕ, ꯑꯊꯣꯠ ꯑꯅꯧꯕꯗ ꯃꯄꯥ ꯂꯩꯇꯕ, ꯋꯥꯁꯛ ꯆꯦꯠꯄ, ꯖꯤꯕꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯇ ꯅꯤꯡꯕ, ꯃꯤꯒꯤ ꯃꯕꯨꯛ ꯂꯥꯛꯄ ꯉꯝꯕ, ꯆꯪꯖꯔꯛꯄꯁꯤꯡꯕꯨ ꯉꯥꯛꯄꯤ ꯍꯩꯕ, ꯑꯄꯪꯕꯁꯤꯡꯗ ꯃꯉꯥꯜ ꯄꯤꯅ ꯍꯩꯕ, ꯀꯂꯛ ꯈꯝꯕꯟ ꯆꯪꯗꯕ, ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ, ꯑꯃꯁꯨꯡ ꯌꯦꯛꯅꯕ ꯀꯥꯡꯂꯨꯞꯅ ꯊꯨꯛꯅ ꯏꯕꯨꯡꯉꯣꯅ ꯃꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯈꯤꯕ ꯑꯗꯨ ꯖꯒꯠ ꯑꯄꯨꯟꯕꯗ ꯇꯣꯝꯊꯤꯟꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯍꯥꯛ ꯅꯠꯇꯅ, ꯑꯗ ꯀꯅꯥꯝꯇꯅ ꯍꯣꯠꯅꯗꯨꯅ ꯑꯁꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯇꯦ, ꯁꯨꯞꯅꯇꯒꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ꯫ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯤꯂꯤꯖꯟ, ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯀꯦꯂꯦꯠꯅ ꯏꯕ, ꯑꯗꯒꯤ ꯂꯃꯥꯏ 333 ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯨꯍꯝꯃꯗꯅ ꯅꯕꯨꯋꯠ ꯐꯪꯗ꯭ꯔꯤꯉꯩꯗ, ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯉꯩꯗ, ꯏꯁꯣꯔꯒꯤ ꯄꯧꯕꯨꯕ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯕꯨꯡꯉꯣꯒꯤ ꯂꯣꯟꯆꯠ ꯐꯖꯕ, ꯑꯋꯣꯏꯕꯇ ꯉꯥꯡ ꯁꯛꯄ, ꯂꯝꯆꯠ ꯕꯦꯚꯥꯔ ꯏꯖꯠ ꯂꯩꯕ, ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯏꯪꯕ, ꯑꯃꯁꯨꯡ ꯁꯦꯡꯕ, ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯡꯕ ꯃꯇꯧꯗ ꯃꯀꯥꯁꯤꯡꯅ ꯑꯄꯦꯟꯕ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯜ ꯁꯥꯗꯤꯛ, ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯜ ꯑꯃꯤꯟ, ꯊꯥꯖꯕ ꯌꯥꯕ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯑꯗꯨꯅ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯆꯨꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯈ꯭ꯔꯦ꯫ ꯑꯗꯨ ꯑꯆꯨꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅꯤ, ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯁ ꯁꯥꯗꯤꯛꯅꯤ ꯑꯃꯁꯨꯡ ꯑꯜ ꯑꯃꯤꯟꯅꯤ꯫ ꯑꯆꯨꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯇꯦꯁꯇꯃꯦꯟ ꯕꯥꯏꯕꯜꯒꯤ ꯒꯣꯁꯄꯦꯜ ꯑꯣꯐ ꯖꯣꯟ ꯆꯦꯞꯇꯔ ꯅꯝꯕꯔ 14 ꯚꯔꯁ ꯅꯝꯕꯔ 16ꯗ ꯄꯟꯈꯤꯕꯗꯨꯅꯤ, ꯑꯩꯈꯣꯏ ꯃꯃꯥꯡ ꯅꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯥꯏꯖꯥꯌꯥꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 11 ꯚꯔꯁ ꯅꯝꯕꯔ 4ꯗ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯒꯦ꯫ ꯀꯔꯤꯅ ꯍꯥꯏ? ꯑꯆꯨꯝꯕ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯏꯕꯨꯡꯉꯣꯅ ꯋꯥꯌꯦꯟꯕꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯐꯦꯠ ꯑꯥꯏꯖꯥꯌꯥꯅ ꯍꯥꯟꯅ ꯇꯥꯛꯄꯤꯈ꯭ꯔꯦ, ꯃꯗꯨꯗꯤ
ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯃꯍꯥꯛꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯋꯥꯌꯦꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯜꯂꯛꯄꯁꯤꯡꯕꯨ ꯃꯌꯥꯜ ꯄꯤꯕꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯖꯤꯌꯥꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 11 ꯚꯔꯁ ꯅꯝꯕꯔ 4ꯗꯒꯤꯅꯤ꯫ ꯑꯗꯣ ꯀꯨꯔꯥꯟꯒꯤ ꯋꯥꯍꯩꯗ ꯀꯔꯤꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯆꯠꯅꯕ ꯃꯊꯪ ꯄꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯇꯧꯗꯅꯕ ꯊꯤꯡꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯑꯁꯦꯡꯕ ꯇꯧꯍꯜꯂꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯑꯃꯥꯡꯕ ꯊꯥꯗꯣꯛꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯟꯊꯔꯝꯕ ꯑꯔꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯊꯥꯗꯣꯛꯄꯤ ꯃꯈꯣꯏꯕꯨ ꯃꯔꯦꯡꯗ ꯄꯣꯠꯄꯨ ꯂꯥꯛꯂꯝꯕꯗꯒꯤ꯫ ꯃꯁꯤ ꯁꯨꯔꯥ ꯑꯥꯔꯥꯐ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯅꯝꯕꯔ 183 ꯁꯨꯕꯗ ꯌꯥꯎꯕꯅꯤ꯫ ꯑꯆꯨꯝꯕ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯏꯕꯨꯡꯉꯣꯅ ꯂꯥꯟ ꯁꯣꯛꯅꯩ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛꯀꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯄꯜꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯅ ꯀꯔꯤ ꯇꯥꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅ ꯇꯁꯦꯡꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯟꯗꯣꯛꯅꯕꯒꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯂꯥꯟꯗ ꯊꯧꯕ ꯍꯥꯏꯗꯤ ꯃꯨꯖꯥꯍꯤꯗ ꯑꯃꯁꯨꯡ ꯍꯤꯔꯣ ꯍꯥꯏꯗꯤ ꯒꯥꯖꯤ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯕ ꯃꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯌꯦꯡꯅꯕꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯈꯤꯕꯒꯤ ꯋꯥꯔꯤ ꯒꯣꯁꯄꯦꯜꯁꯤꯡ ꯇꯥꯛꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯤꯠꯁꯤꯡꯒꯤ ꯃꯆꯥꯅꯤꯄꯥ ꯖꯦꯁꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯤꯄꯥ ꯖꯣꯅꯊꯣꯏꯒꯨꯝꯕ ꯔꯣꯃꯥꯟ ꯄꯨꯂꯤꯁꯀꯤ ꯃꯁꯛ ꯎꯕꯗ ꯁꯥꯟꯅꯍꯩ ꯉꯥꯅꯍꯩ ꯆꯦꯟꯕꯒꯨꯝ ꯂꯥꯟꯒꯤ ꯍꯤꯔꯣ ꯑꯣꯏꯕꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯦꯁꯤꯡꯒꯨꯏ ꯑꯁꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯄꯜꯂꯤꯕꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅꯤ꯫ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯆꯨꯡꯒꯣꯏ ꯑꯣꯏꯔꯝꯕ ꯑꯈꯟ ꯑꯇꯦꯡꯕ ꯁꯦꯅꯥꯄꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯎꯃꯔ ꯐꯥꯔꯨꯛ, ꯑꯂꯤ ꯃꯨꯔꯇꯖꯥ, ꯈꯥꯂꯤꯗ ꯕꯤꯟ ꯋꯥꯂꯤꯗ, ꯑꯃꯔ ꯕꯤꯟ ꯑꯥꯁ, ꯑꯕꯨ ꯖꯨꯕꯩꯗ ꯕꯤꯟ ꯖꯔꯥ ꯑꯁꯤꯅꯆꯤꯡꯕ ꯃꯃꯤꯡ ꯄꯟꯕꯗ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ꯫ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯄꯟꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯇꯤ ꯃꯩꯒꯤ ꯃꯩꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯍꯛꯆꯥꯡ ꯑꯊꯣꯏꯕꯒꯤ ꯀꯣꯛꯊꯛꯇ ꯈꯣꯡ ꯐꯥꯎꯕꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯅꯤ ꯇꯥꯛꯂꯤꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯃꯛ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯉꯥꯡꯁꯪ ꯉꯥꯡꯏ ꯃꯔꯝꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯗꯤꯗꯥꯔ ꯏꯂꯥꯍꯤꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯗ ꯍꯣꯂꯤ ꯁꯣꯔꯠ ꯕꯥꯏ ꯔꯣꯕꯥꯔꯠ ꯄꯥꯏꯟꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯄꯦꯖ ꯅꯝꯕꯔ 60ꯗ ꯑꯁꯨꯝꯅ ꯄꯜꯂꯤ꯫ He was beetle-browed, eyes which were very large, dark and piercing and often bloodshot ꯑꯅ꯫ ꯉꯁꯥꯏꯒꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯑꯃꯨꯛꯀ ꯄꯜꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯃꯌꯥꯝ ꯊꯣꯜꯂꯤ ꯎꯞꯄꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯆꯨꯝꯈ꯭ꯔꯦ꯫ ꯃꯁꯤ ꯁꯍꯦꯕ ꯇꯥꯖ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯐ ꯀ꯭ꯔꯥꯎꯟꯁ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯑꯁꯤ ꯁꯍꯦꯕ ꯇꯥꯖ ꯍꯥꯏꯅ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯗꯥꯔꯨꯠ ꯇꯥꯖꯇ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯏꯃꯥꯃꯨꯜ ꯑꯟꯕꯤꯌꯥꯅꯤ, ꯄ꯭ꯔꯣꯐꯦꯠ ꯃꯌꯥꯝꯒꯤ ꯑꯔꯣꯏꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯀꯣꯛꯅꯤ꯫ ꯁꯩꯌꯗꯨꯜ ꯃꯨꯔꯁꯂꯤꯟꯅꯤ ꯍꯥꯏꯕꯗꯤ ꯂꯣꯔꯗꯅꯤ, ꯆꯤꯐꯅꯤ, ꯁꯨꯜꯇꯥꯟꯅꯤ ꯃꯍꯥꯛꯇꯤ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯕꯕꯨ ꯑꯜꯂꯥꯍ ꯄꯥꯛ ꯔꯕꯨꯜ ꯑꯥꯂꯃꯤꯟꯅ ꯀꯨꯔꯥꯟꯗ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅ ꯄꯜꯂꯤ, ꯍꯦ ꯅꯕꯤ ꯍꯥꯏꯗꯤ ꯍꯦ ꯕꯕꯨꯕ ꯇꯪꯒꯩꯃꯛ ꯁꯦꯡꯅ ꯑꯩꯅ ꯊꯥꯈꯤ ꯅꯍꯥꯛꯄꯨ ꯁꯈꯤ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯍꯔꯥꯎ ꯄꯥꯎ ꯄꯨꯕ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯋꯥꯔꯛꯅꯕ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯙꯔꯃꯗ ꯑꯀꯧꯕ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯑꯔꯪꯕ ꯃꯉꯥꯜ ꯄꯤꯕ ꯊꯧꯃꯩ ꯑꯃ ꯑꯣꯏꯅ꯫ ꯆꯦꯞꯇꯔ ꯅꯝꯕꯔ 33 ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ 33 ꯁꯨꯕ ꯑꯥꯌꯠ 95 ꯑꯃꯁꯨꯡ 96ꯇ ꯄꯜꯂꯤꯕꯅꯤ꯫ ꯃꯁꯤ ꯂꯨꯍꯨꯞ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯁꯤꯡ ꯌꯥꯝꯕ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯂꯨꯍꯨꯞ ꯌꯥꯝꯅ ꯀꯣꯛ ꯑꯃꯗ ꯊꯣꯝꯖꯤꯟꯕ ꯑꯆꯧꯕ ꯃꯁꯛ ꯇꯥꯛꯅꯤꯡꯉꯥꯏꯅꯤ꯫ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯄꯜꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇꯅ ꯏꯈꯪ ꯈꯪꯗꯕ ꯏꯈ꯭ꯔꯕ ꯃꯤꯡꯂꯩ꯫ ꯏꯈꯪ ꯈꯪꯗꯕ ꯏꯈ꯭ꯔꯕ ꯃꯤꯡꯂꯩ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯗ ꯄꯜꯂꯤꯕ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯁꯨ ꯅꯠꯇꯦ, ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯃꯃꯤꯡ ꯑꯍꯃꯗ ꯑꯃꯁꯨꯡ ꯃꯨꯍꯝꯃꯗ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯍꯃꯗ ꯍꯥꯏꯕꯁꯤ ꯑꯥꯔꯊꯁꯨ ꯀꯨꯔꯥꯟꯗ ꯄꯜꯂꯤ, ꯃꯗꯨ ꯆꯦꯞꯇꯔ ꯅꯝꯕꯔ 61ꯒꯤ ꯁꯨꯔꯥ 34ꯒꯤ ꯑꯥꯌꯠ 6 ꯁꯨꯕꯗ, ꯑꯃꯁꯨꯡ ꯃꯨꯍꯝꯃꯗ ꯑꯁꯤꯅ ꯁꯨꯔꯥ 3 ꯁꯨꯕꯒꯤ ꯑꯥꯌꯠ 113 ꯑꯃꯁꯨꯡ ꯁꯨꯔꯥ 94ꯒꯤ ꯑꯥꯌꯠ 18ꯗ꯫ ꯃꯃꯥꯡꯉꯩꯗ ꯂꯥꯛꯈꯤꯕ ꯅꯕꯤꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯄꯣꯛꯈꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯑꯍꯃꯗ ꯅꯠꯇ꯭ꯔꯒ ꯃꯨꯍꯝꯃꯗ ꯊꯣꯟꯈꯤꯕ ꯂꯩꯇꯦ ꯅꯕꯤꯁꯤꯡꯗ꯫ ꯃꯁꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯇ ꯈꯥꯁ ꯃꯃꯤꯡ
ꯊꯣꯟꯈꯤꯕ ꯃꯃꯤꯡꯅꯤ ꯑꯗꯨꯅ ꯃꯤ ꯀꯅꯥꯝꯇ ꯃꯤꯡ ꯑꯁꯤ ꯈꯪꯅꯗꯕꯅꯤ ꯑꯍꯃꯗ ꯍꯥꯏꯕꯁꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯃꯪꯗ ꯁꯔꯀꯔꯒꯤ ꯗꯨꯠꯅ ꯇꯥꯛꯂꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯣꯟꯈꯤꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯃꯕꯨꯊꯣ ꯑब्ꯗꯨꯜ ꯃꯇꯂꯤꯕꯅ ꯃꯨꯍꯝꯃꯗ ꯊꯣꯟꯈꯤꯕꯅꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯕꯗ ꯄꯟꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯏꯗ ꯂꯨꯞꯈ꯭ꯔꯕ ꯐꯤꯖꯣꯜ ꯃꯍꯥꯛꯅ ꯁꯦꯠꯂꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯅꯥꯕꯨꯅꯣ ꯍꯥꯏꯕ ꯃꯇꯝ ꯃꯁꯤꯅ ꯀꯅꯥ ꯇꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯄꯨ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤꯕꯁꯤ ꯕꯨꯛ ꯑꯣꯐ ꯑꯥꯏꯖꯥꯌꯥ ꯑꯁꯤꯗꯁꯨ ꯄꯜꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤꯗ ꯄꯜꯂꯤꯕ ꯄꯩꯁꯤꯡꯒꯣꯏ ꯑꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯆꯨꯝꯈ꯭ꯔꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯅꯠꯇꯅ ꯀꯅꯥꯝꯇ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯃꯗꯨ ꯏꯗꯕ ꯐꯤ ꯁꯦꯠꯂꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥꯅꯤ ꯆꯞ ꯆꯥꯅ ꯊꯨꯝꯈ꯭ꯔꯦ ꯃꯁꯤꯁꯨ ꯃꯛꯀꯥꯗꯒꯤ ꯃꯥꯏꯜ 3 ꯊꯥꯞꯅ ꯂꯩꯕ ꯇꯥꯏꯐ ꯀꯧꯕ ꯃꯐꯝꯗ ꯙꯔꯃ ꯄ꯭ꯔꯆꯥꯔ ꯇꯧꯕ ꯂꯦꯡꯈꯤꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯄꯨꯛꯆꯦꯟ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯂꯝꯕꯤ ꯁꯔꯛꯇ ꯆꯥꯕ ꯑꯉꯥꯡ ꯆꯣꯏꯍꯥꯁꯤꯡꯕꯨ ꯊꯧꯖꯤꯟꯗꯨꯅ ꯃꯥꯏꯜ 3 ꯁꯥꯡꯕ ꯂꯝꯕꯤ ꯃꯔꯤꯟꯗ ꯌꯦꯠ ꯂꯦꯞꯍꯟꯗꯨꯅ ꯃꯨꯍꯝꯃꯗꯄꯨ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯇꯥꯟꯅꯈꯤ ꯃꯈꯣꯏꯕꯨ ꯊꯧꯖꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡ ꯊꯣꯝꯍꯟꯈꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯗ ꯕ꯭ꯂꯦꯁꯦꯗ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯕꯥꯏ ꯃꯨꯍꯝꯃꯗ ꯑꯁ-ꯁꯗꯤꯛ ꯏꯕ ꯄꯦꯖ 36ꯇ ꯌꯥꯎꯔꯤꯕꯅꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯏꯉꯥꯡ ꯌꯥꯍꯤꯞꯅ ꯏꯃꯨ ꯄꯥꯛꯇꯩꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯄꯨꯡꯉꯝꯗꯕ ꯆꯩꯅꯥꯈꯣꯟ ꯄꯥꯗꯨꯅ ꯇꯨꯊꯈ꯭ꯔꯕ ꯃꯇꯝꯗ ꯑꯃꯅ ꯍꯦꯛ ꯆꯪꯁꯤꯟꯅ ꯁꯠ ꯍꯦꯛ ꯆꯤꯡꯈꯠꯂꯒ ꯍꯥꯏ ꯆꯠꯇꯨꯝ ꯆꯠꯂꯣ ꯑꯁꯤꯗ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯅꯠꯇꯦ ꯑꯁꯨꯃꯥꯏꯅ ꯖꯈꯝ ꯃꯐꯝꯁꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯅ ꯐꯤꯔꯣꯜ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯈꯣꯡꯎꯞ ꯃꯅꯨꯡꯗ ꯆꯦꯟꯈꯤꯕ ꯏꯅ ꯐꯝꯖꯤꯟꯗꯨꯅ ꯀꯪꯁꯤꯟꯈ꯭ꯔꯕ ꯋꯥꯖꯨ ꯇꯧꯒꯗꯕ ꯈꯣꯡꯎꯞ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨ ꯄꯜꯂꯤꯕ ꯃꯗꯨꯗꯤ ꯏꯕꯨꯡꯉꯣꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯀꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯇꯦꯁꯇꯃꯦꯟ ꯕꯥꯏꯕꯜꯒꯤ ꯃꯣꯖꯦꯁꯀꯤ ꯋꯥꯐꯝꯗ ꯗ꯭ꯌꯨꯇ꯭ꯔꯣꯅꯣꯃꯤꯛ ꯆꯦꯞꯇꯔ ꯅꯝꯕꯔ 31 ꯁꯨꯕꯗ ꯑꯁꯤꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯇꯁꯨ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯇꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯈꯪꯍꯟꯕꯤꯈ꯭ꯔꯦ ꯃꯗꯨꯁꯨ ꯕꯨꯛ ꯑꯣꯐ ꯖꯣꯟ ꯆꯦꯞꯇꯔ ꯅꯝꯕꯔ 16 ꯚꯔꯁ ꯅꯝꯕꯔ 13ꯗ ꯑꯗꯨꯒ ꯁꯦꯟ ꯖꯣꯟ ꯃꯇꯝ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯨꯡꯂꯝꯗ꯭ꯔꯤ ꯊꯨꯡꯕ ꯉꯥꯏꯅꯔꯝꯂꯤ ꯃꯁꯤ ꯀꯨꯔꯥꯟꯕꯨ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯅ ꯌꯥꯊꯪ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯤ ꯃꯨꯍꯝꯃꯗꯇꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯉꯥꯡꯈꯤꯗꯦ ꯃꯉꯣꯟꯗ ꯁꯛꯇꯤꯁꯥꯂꯤ ꯑꯣꯏꯕ ꯃꯄꯨꯅ ꯑꯁꯃꯥꯟꯗꯒꯤ ꯈꯪꯍꯟꯕꯤꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ 53 ꯑꯌꯥꯠ 3, 4, 5 ꯁꯨꯕꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯃꯗꯨꯗꯤ ꯁꯣꯔꯣꯛꯗ ꯂꯩꯕ ꯂꯥꯟꯃꯤ ꯇꯦꯡꯀꯣꯏꯁꯤꯡ ꯂꯤꯃꯣꯟꯒꯤ ꯐꯖꯕ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯐꯤ ꯁꯦꯠꯇꯨꯅ ꯁꯒꯣꯜ ꯑꯉꯧꯕ ꯃꯊꯛꯇ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯃꯥꯟꯒꯤ ꯐꯔꯤꯁꯇꯥꯁꯤꯡꯒ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯗꯨꯠꯁꯤꯡꯒ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯊꯧꯒꯜ ꯇꯧꯕꯒꯤ ꯋꯥ ꯃꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯨꯔꯥꯟꯗꯁꯨ ꯇꯁꯦꯡꯅ ꯇꯥꯛꯂꯤ ꯃꯗꯨ ꯀꯨꯔꯥꯟꯒꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯐꯔꯤꯁꯇꯥ ꯀꯥꯡꯕꯨ ꯑꯃ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯊꯧꯒꯜ ꯇꯧꯍꯜꯂꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯨꯔꯥꯟ ꯁꯨꯔꯥ ꯖꯤꯟ ꯑꯌꯥꯠ 23 ꯁꯨꯕꯗꯅꯤ ꯑꯗꯨꯅ ꯐꯔꯤꯁꯇꯥꯁꯤꯡꯅ ꯍꯥꯏꯕꯗꯤ ꯂꯥꯏꯒꯤ ꯗꯨꯠꯁꯤꯡꯅ ꯐꯤꯖꯣꯜ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯁꯦꯠꯂꯒ ꯁꯒꯣꯜ ꯑꯉꯧꯕ ꯊꯛꯇ ꯏꯕꯨꯡꯉꯣꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕꯁꯦ ꯃꯍꯥꯛꯀ ꯃꯑꯣꯡ ꯃꯥꯟꯅꯅꯕ ꯐꯤꯖꯣꯜ ꯁꯦꯠꯄꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯁꯨ ꯃꯇꯝ ꯑꯌꯥꯝꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯐꯤꯖꯣꯜ ꯑꯉꯧꯕꯇ ꯁꯦꯠꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯑꯊꯧꯕ ꯊꯥꯡꯁꯥꯡ ꯖꯥꯇꯤꯁꯤꯡꯕꯨ ꯃꯥꯗꯨꯅ ꯍꯥꯠꯅꯕ ꯊꯣꯔꯛꯏ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯃꯁꯤꯗ ꯄꯜꯂꯤꯕꯁꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯍꯥꯏꯕꯗꯤ ꯂꯝꯍꯨꯛꯅꯕ ꯑꯃꯁꯨꯡ ꯂꯥꯏ ꯃꯌꯥꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯠꯄ ꯃꯤꯁꯤꯡꯕꯨ ꯑꯆꯨꯝꯕ ꯙꯔꯃ ꯏꯁꯂꯥꯝ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯛꯄꯗ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯐꯠꯇꯕ ꯇꯧꯒꯗꯕꯗꯨꯒꯤ ꯑꯣꯟꯁꯤꯜꯂꯛꯄꯗ ꯖꯤꯍꯥꯗ ꯇꯧꯕꯗꯨꯕꯨꯅꯤ
ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯖꯤꯍꯥꯗ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯕ ꯃꯥꯒꯤ ꯄꯟꯗꯨꯞ 19 ꯁꯨꯕ ꯚꯔꯁꯇ ꯑꯩꯈꯣꯏꯒꯤ 17 to 21ꯗ ꯁꯨꯒꯥꯏꯅ ꯇꯥꯛꯂꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯗꯨꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 18ꯒꯤ ꯑꯗ ꯑꯃꯨꯛꯀ ꯍꯧꯖꯤꯛꯀꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 19ꯗ ꯊꯕꯛ ꯄꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯇ꯭ꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ ꯀꯔꯤ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯣꯠꯀꯤ ꯆꯩꯅ ꯁꯥꯁꯟ ꯇꯧꯕꯤꯒꯅꯤ ꯃꯁꯤ ꯄ꯭ꯔꯣꯐꯦꯠ ꯗꯦꯕꯤꯠꯀꯤ ꯂꯥꯏꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯜꯝ ꯍꯥꯏꯇꯥꯔꯦ ꯆꯦꯞꯇꯔ ꯅꯝꯕꯔ 2 ꯚꯔꯁ ꯅꯝꯕꯔ 9ꯗ ꯃꯊꯥꯏ ꯊꯥꯏꯅꯗꯤ ꯇꯥꯛꯄꯤꯈ꯭ꯔꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯄꯜꯂꯤꯕ ꯏꯕꯨꯡ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯌꯣꯠꯀꯤ ꯆꯩꯅ ꯁꯥꯁꯟ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯁꯨ ꯃꯁꯤꯗ ꯄꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯁꯥꯁꯟꯗꯨꯕꯨꯅꯤ ꯑꯗꯨ ꯁꯦꯟ ꯖꯣꯟꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯋꯥ ꯑꯁꯤꯅ ꯇꯔꯪ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯖꯤꯁꯁ ꯈ꯭ꯔꯥꯏꯁꯀꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯦꯕꯛ ꯁꯦꯟ ꯖꯣꯟꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯌꯣꯠꯆꯩ ꯄꯥꯏꯗꯨꯅ ꯁꯥꯁꯟ ꯇꯧꯒꯗꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯦꯡꯂꯛꯂꯝꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯇꯨ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯖꯤꯁꯁ ꯈ꯭ꯔꯥꯏꯁꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯥꯏꯅꯊꯪꯗ ꯂꯦꯡꯂꯛꯈꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯤꯡꯈꯠꯇꯨꯅ ꯁꯥꯁꯟ ꯆꯂꯥꯏꯈꯤꯕ ꯄ꯭ꯔꯣꯐꯦꯠ ꯑꯗꯨꯗꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅꯤ ꯃꯍꯥꯛꯅ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 19ꯒꯤ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕ ꯑꯗꯨꯗ ꯄꯟꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯂꯩꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅ ꯗ꯭ꯔꯤꯛꯁ ꯃꯍꯤ ꯁꯨꯡꯐꯝ ꯑꯗꯨ ꯃꯈꯣꯡꯅ ꯄꯦꯠ ꯄꯦꯠ ꯅꯦꯠꯈꯥꯏ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯗ꯭ꯔꯤꯛꯁꯒꯤ ꯃꯍꯩ ꯁꯨꯡꯐꯝ ꯍꯥꯏꯕꯗꯤ ꯃꯨꯔꯇꯤ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯕꯁꯤꯡ ꯃꯩ ꯂꯥꯠꯄꯁꯤꯡ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯡ ꯑꯔꯕ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯏꯔꯥꯠꯄꯁꯤꯡ ꯏꯔꯥꯅꯤꯌꯟ ꯃꯩ ꯂꯥꯠꯄꯁꯤꯡ ꯑꯃꯁꯨꯡ ꯔꯣꯃꯥꯟ ꯂꯝꯃꯨꯛꯅꯈꯤꯕꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯃꯁꯥꯃꯛꯅ ꯑꯃꯁꯨꯡ ꯃꯇꯨꯡ ꯏꯟꯕꯁꯤꯡꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤꯕ ꯃꯍꯥꯛ ꯑꯜꯂꯥꯍꯒꯤ ꯃꯇꯦꯡꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯕꯨꯛ ꯑꯣꯐ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯒꯤ ꯆꯦꯞꯇꯔ ꯅꯝꯕر 19ꯗ ꯄꯟꯈꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯦꯠꯅ ꯐꯤꯗ ꯑꯃꯁꯨꯡ ꯐꯩꯒꯟꯗ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯄꯨꯁꯤꯡꯒꯤ ꯃꯄꯨ ꯍꯥꯏꯕ ꯃꯤꯡ ꯑꯗꯨ ꯂꯩ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯄꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯄ꯭ꯔꯣꯐꯦꯠꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ ꯎꯔꯗꯨꯗ ꯍꯥꯏꯔꯒꯅ ꯕꯥꯗꯁꯥꯍ ꯍꯥꯏꯕꯗꯨꯅꯤ ꯑꯐꯪ ꯋꯥꯍꯩꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯇ ꯑꯆꯧꯕ ꯃꯇꯤꯛ ꯃꯉꯥꯜ ꯎꯠꯄ ꯋꯥꯉꯥꯡꯅꯤ ꯑꯗꯨꯅ ꯑꯥꯖꯀꯤ ꯃꯔꯝꯗ ꯏꯁꯣꯔꯒꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯊꯣꯛꯄ ꯑꯁꯦꯡꯕꯁꯤꯡꯒꯤ ꯃꯆꯤꯟꯅ ꯍꯥꯏꯍꯟꯕꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯑꯀꯣꯟꯕꯗ ꯍꯥꯏꯕꯗꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯏꯀꯣꯟꯕꯗ ꯁꯦꯟ ꯖꯣꯟꯗ ꯈꯪꯍꯟꯕꯤꯈꯤꯕ ꯑꯗꯨ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯄꯨꯝꯅꯃꯛ ꯃꯆꯤꯟꯅ ꯃꯃꯥꯡꯉꯩꯗ ꯈꯪꯍꯟꯕꯤꯈꯤꯕ ꯑꯗꯨ ꯁꯩꯌꯤꯗ ꯃꯨꯍꯝꯃꯗ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨꯅꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯄꯦꯁꯤꯡꯒꯤꯁꯤꯡ ꯃꯉꯣꯟꯗ ꯆꯞ ꯆꯥꯅ ꯊꯨꯡꯈ꯭ꯔꯦ ꯋꯥꯍꯩ ꯄꯔꯦꯡꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯏꯁꯣꯔꯅ ꯏꯄꯨꯊꯧ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯗ ꯍꯥꯏꯗꯤ ꯑꯕ꯭ꯔꯥꯍꯝꯗ ꯅꯍꯥꯛꯀꯤ ꯙꯔꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯐꯪꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯖꯦꯅꯦꯁꯤꯁꯀꯤ ꯆꯦꯞꯇꯔ ꯅꯝꯕꯔ 23 ꯚꯔꯁ ꯅꯝꯕꯔ 18ꯗ ꯃꯗꯨꯗ ꯍꯥꯏꯈꯤꯕ ꯇꯥꯛꯄꯤꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯇ ꯀꯥꯏꯅꯊꯪꯗ ꯊꯨꯡꯍꯟꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ